Kanagumbagi punsida awatpana thalli awatpasingbu mensinaba hotnaba lepte kanagumbagi punsida poklokpadagi suna lei punumak suna leirabasu awatpadi loiba naide loiba naidabana awatpasingbu mensinaba hotnaba lepte aduga nakal amaromda Gautam Buddhana karigi punumak leirabasu punumak thadoklamlaga umangda chingda achamba phi selaga leikhibano tasengna selna lanthumna mihau karamba nungsiba apambana asengba punsira karino asengba punsi ngasi warisida Gautam Buddha amadi wakalgi bigyangi matungina mangna kari hairi khangani aikoi pumbagi punsida punumak lepkriba hotnaba pumba karisu mahai phangdabagum horokpa matang soidana lai hona jamal pumba aremba oibagum khalai matang sida isangna haijai ai atai ngamlaroi ai pangal loire mikupsimak misak amana maki punsi amamba lambi de chingthaki natraga anauba punsi lambi amada amuk khong thangba horei Gautam Buddhana haiki wakalna punamakni nangna khanbagi matungina nangna karigumba ama oirakani semak punsigi asengbani lambi da amamana koisilabadi mangal isamaki nungdagi puthokpa ama changni ngasigi warisida isamaki nungdi mangalgi maramdasu Buddhadagi losing tamgani makal matilna thalaba ngasi anauba jugsigi anauba khulai social media reels smartphone gari achobuyum sana lupa sel lanthum mayam sigi marakta chahi lising kaya matungdasu Buddhana hairamba wahai henna mayak sengba amadi mana hairambagi matungina pungnamak oiri mayamna video si kari maramgi oigani khangle wakalbu amata oidaba Buddhabu thajadaba mina warisi tabagi kanaroi channel sibu like subscribe tawdaba yade kanada so haijade adubu yening mairagi maikaidagi sungsoi soidana matam manghanba wakalbu sonthanba video singbu yengba mi singbu chauna athingba piri punsigi awaba ngamaroi khanma matamda mai pakpa mi ama oinabidamak wakalbu loinana pangalbu kankaranbagi video singbu soidana support tawnaba ningsingjari nangi like amana nangi subscribe amana natraga nangi comment amana aikoibu chawkhatanbada natraga amama lambida chingthabada nangna chawna mateng pangge haiba kaidongna kawgano maramdi nangna like subscribe comment video dubu kyam koine yengi haibagi matungina social media khudamoina YouTube gumba platform da maki algorithm na video bu makata na top singi mahamda sandoi ngasigi Buddhagi warisi wakalbu amata oina putning changna taraba tungda nangi punsida sungsoi soidana mangal pangal hapkani nangbu asengba mamal leba punsi amagi masak takani mi khudingmaki punsi lambida ahangba saruk ama phangnai kanana su mateng pangde maki thajabu pumba mangki mangna khali pumamak aremba oire adubu asengbadi karigumba amata kaidongda loiba naide aikoigi nunggi oiba mangal matam kharagi oina mamtharei adu Buddhagi losing mangalbu amuk ngalhalli Buddhana maki ningthaugi konung sana lupa lanthum pumba thadoklaba tungda masamakta masana wahang kaya hangki punsi awaba karigi phangnaribano mina karigi kaplibano mi pumba nungaibagi tungda punsida awaba muk lagliba karigino achamba mi amana punsida pamba sana lupa lanthum nungaiba khudingmak Buddhagi punsida awatpa amata laitana phangki adubu mana pungnamak thadoklamlaga sigi mohutta mangna masamakpu phangki simak maki punsigi punumaktagi achoba mai pakpani maramdi misaktuna maki punsida maithigaba tungda amuk mai pakpagi lambida chatpana maki punsida asengba mai pakpa oi ngasigi taibangda aikoina punumak phangle sel thum gari mobile achoba yum adu wakal amata oiba ing chikpa wakaldi kanada su leitre langtang na wakal chenmana kariguma punsi apikpa awabasu achoba ching ama lanthokadaba khalli adubu Buddhana ichamchamna hai awaba soidana lakani adubu awaba duda pandina leiba nangi apambani matamsigi science psychology wakalgi bigyan nasu hai nangna wakalbu hongdoklabadi nangi punsi lambisu hongdorakani aikoigi wakal karigumba ama phawba kanagumba ama samnaba karigumba phireba ama lepa punumak aikoigi wakaldagi han hawi karigumba Buddhana su maki pandamgi lambida awaba nungaitabada panduna leramlabadi mak mai pakpo phanglamgadra aikoina makpu khanglamgadra mak sumnatagi ningthaurel ama oiraga sikhiramgani punumakna sikhibagum adubu mana masamaki tonganba lambi thiki mak masamakpu thiki masamakpu khangki nangna punsigi lambida ngamaroi kharappa matamda nang atopa kana amadagi maithide nangna nasamaktagi maithiba oi Buddhagi lok khoi ningsingalli ngamaroi khanganu nasamakpu inkhatlu nasamakpu naksinna yengu kana maithibano nangi hakchangna ngamaroi khallibara natraga nangi wakalna ngamaroi khallibara wakalgi bigyani matungina nangi wakalgi mahutta nangi wakalgi matungina
ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯌꯥꯡꯅ ꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯅ ꯇꯧꯏ ꯍꯥꯏ, ꯅꯪꯅ ꯑꯋꯥꯕꯕꯨ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯈꯜꯂꯕꯗꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯛꯏ꯫ ꯅꯪꯅ ꯑꯋꯥꯕꯕꯨ ꯄꯨꯟꯁꯤꯕꯨ ꯅꯝꯊꯕꯒꯤꯅꯤ ꯈꯜꯂꯕꯗꯤ ꯄꯨꯟꯁꯤ ꯑꯋꯥꯕꯗ ꯄꯨꯟꯗꯨꯅ ꯂꯩ꯫ ꯕꯨꯗꯙꯅ ꯏꯆꯝ ꯆꯝꯅ ꯍꯥꯏ, ꯅꯉꯣꯟꯗ ꯂꯩꯔꯤꯕꯗꯨꯗ ꯍꯔꯥꯎꯅ ꯂꯩꯌꯨ, ꯑꯗꯨꯕꯨ ꯀꯥꯎꯒꯅꯨ ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯕ꯫ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯁꯤꯅ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯗꯒꯤ ꯍꯧꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯑꯋꯥꯕ ꯃꯇꯝ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯄꯒꯤ ꯂꯥꯛꯄꯅꯤ, ꯅꯪꯕꯨ ꯋꯥꯍꯟꯕꯒꯤ ꯅꯝꯊꯕꯒꯤ ꯅꯠꯇꯦ꯫ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯗꯒꯤ ꯂꯥꯜꯂꯒ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯥꯃꯛꯀ ꯁꯝꯖꯤꯟꯅꯩ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯆꯥꯎꯈꯠꯍꯜꯂꯤ꯫ ꯃꯥꯏꯊꯤꯕ ꯄꯨꯝꯕ ꯑꯩꯈꯣꯏꯕꯨ ꯑꯂꯨꯕ, ꯂꯧꯁꯤꯡ ꯂꯩꯕ ꯑꯀꯟꯕ ꯑꯃ ꯁꯦꯝꯃꯤ꯫ ꯑꯋꯥꯕꯒꯤ ꯃꯔꯝ ꯄꯦꯟꯕ ꯂꯩꯇꯕ ꯋꯥꯈꯜꯗꯒꯤꯅꯤ꯫ ꯋꯥꯍꯩ ꯑꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝꯕꯨ ꯂꯦꯡꯍꯟꯕ ꯉꯝꯃꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯑꯄꯥꯝꯕ ꯄꯣꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯨ ꯐꯪꯗꯦ꯫ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯁꯤꯕꯨ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯕꯗꯒꯤ ꯑꯋꯥꯕꯁꯤꯡ ꯃꯥꯡꯈꯤ꯫ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯏꯁꯥꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯌꯦꯡꯖꯕ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯀꯥꯎꯊꯣꯛꯍꯜꯂꯒ ꯃꯥꯡꯗ ꯀꯥꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏ꯫ ꯕꯨꯗꯙꯅꯁꯨ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯊꯕꯛ ꯃꯥꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯅꯨ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯨ ꯌꯦꯡꯕꯅ ꯄꯨꯟꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯅꯤ꯫ ꯋꯥꯈꯜꯅ ꯅꯪꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯃꯥꯟꯅꯔꯒ ꯋꯥꯈꯜꯕꯨ ꯅꯝꯊꯒꯅꯨ, ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯄꯨ ꯌꯦꯡꯉꯨ꯫ ꯃꯔꯝꯗꯤ ꯋꯥꯈꯜꯕꯨ ꯅꯝꯊꯕꯅ ꯃꯍꯥꯛ ꯏꯪꯊꯕꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯡꯕ, ꯐꯥꯕ ꯉꯝꯗꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯕꯨꯗꯙꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗꯅꯤ, ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯠꯇꯦ, ꯀꯠꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯃꯤꯍꯧ ꯀꯔꯥꯝꯕꯁꯨ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯆꯥꯡ ꯅꯥꯏꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇ ꯈꯣꯡꯐꯝ ꯆꯠꯍꯜꯂꯤ꯫ ꯅꯪꯅ ꯅꯨꯡꯗꯒꯤ ꯆꯥꯡ ꯅꯥꯏꯔꯕꯗꯤ ꯃꯄꯥꯟꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯠ ꯅꯪꯕꯨ ꯂꯦꯡꯍꯟꯕ ꯉꯝꯗꯦ꯫ ꯁꯤꯒꯤ ꯆꯥꯡ ꯅꯥꯏꯕꯁꯤꯃꯛ ꯁꯥꯏꯀꯣꯂꯣꯖꯤꯅ ꯋꯥꯈꯜꯒꯤ ꯆꯥꯡ ꯅꯥꯏꯕ ꯍꯥꯏ꯫ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯕꯨ ꯄꯨꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯣꯟꯊꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯈꯟꯕ ꯊꯣꯛꯇꯕ ꯃꯇꯥꯡ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯀꯔꯤꯅ ꯑꯆꯨꯝꯕꯅꯣ, ꯀꯔꯤꯅ ꯑꯔꯥꯟꯕꯅꯣ, ꯀꯔꯤ ꯇꯧꯅꯤ, ꯀꯔꯤ ꯇꯧꯔꯣꯏ? ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯕꯨꯗꯙꯒꯤ ꯋꯥꯍꯩ ꯑꯃꯝꯕꯗ ꯃꯉꯥꯜ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯀꯟꯕꯤꯔꯣꯏ, ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ, ꯅꯪꯒꯤ ꯑꯣꯖꯥꯅ, ꯅꯪ ꯅꯁꯥꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯕꯨ ꯂꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯒꯅꯤ꯫ ꯁꯤꯒꯤ ꯏꯁꯥꯃꯛꯇ ꯊꯥꯖꯕ, ꯏꯁꯥꯃꯛꯀꯤ ꯄꯥꯡꯒꯜꯕꯨ ꯀꯜꯍꯟꯕ ꯋꯥꯍꯩꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯥꯏꯊꯤꯒꯗꯕ ꯃꯤ ꯑꯃꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯕꯔꯣꯝꯗ ꯃꯁꯥꯃꯛꯄꯨ ꯆꯤꯡꯊꯍꯟꯕ ꯉꯝꯍꯟꯗꯦ꯫ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯨ ꯃꯥꯏꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯀꯧꯏ꯫ ꯄꯥꯡꯒꯜꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯏ, ꯃꯔꯨꯑꯣꯏꯕꯗꯤ ꯃꯍꯥꯛꯄꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯅꯤ꯫ ꯁꯤꯃꯛ ꯕꯨꯗꯙꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯨꯅ ꯂꯩꯕ ꯋꯥꯈꯜꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯅꯪꯅ ꯊꯤꯔꯤꯕ ꯄꯥꯡꯒꯜꯗꯨ ꯍꯥꯟꯅꯗꯒꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯕꯨꯗꯙꯅ ꯀꯩꯗꯧꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯕꯨ ꯎꯠꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯤ, ꯅꯪ ꯅꯁꯥꯃꯛꯄꯨ ꯈꯪꯉꯨ, ꯃꯔꯝꯗꯤ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯈꯪꯂꯕꯗꯤ ꯅꯪꯅ ꯈꯪꯒꯅꯤ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯕꯒꯤꯗꯃꯛ ꯁꯦꯝꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯋꯥꯕ ꯈꯨꯗꯤꯡ, ꯃꯥꯏꯊꯤꯕ ꯈꯨꯗꯤꯡ, ꯑꯅꯥꯕ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤ ꯅꯥꯛꯇ ꯈꯣꯡꯊꯥꯡ ꯑꯃꯒ ꯍꯦꯟꯅ ꯊꯥꯡꯖꯤꯜꯍꯜꯂꯤ꯫ ꯅꯪꯅ ꯑꯁꯦꯡꯕ ꯅꯪ ꯅꯁꯥꯃꯛꯀꯤ ꯅꯥꯛꯇ ꯆꯤꯡꯁꯤꯜꯍꯜꯂꯤ꯫ ꯃꯔꯝꯁꯤꯅ ꯃꯊꯪꯗ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ, ꯀꯥꯏꯔꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤꯕꯨ ꯂꯦꯞꯍꯜꯂꯨ, ꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯕꯨꯗꯙꯒꯤ ꯋꯥꯍꯩꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯒꯤ ꯃꯥꯏꯊꯤꯕꯁꯤꯡ ꯅꯪꯕꯨ ꯀꯥꯏꯍꯟꯕꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯕ ꯕꯨꯗꯙꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯗ ꯌꯥꯎꯕ ꯕꯨꯗꯙꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯅꯪꯕꯨ ꯅꯝꯊꯕ ꯉꯝꯂꯣꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯊꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯏ꯫ ꯁꯤꯃꯛ ꯒꯣꯇꯝ ꯕꯨꯗꯙꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯣꯏꯈꯤ꯫ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧ ꯁꯤꯗꯙꯥꯔꯊꯄꯨ ꯒꯣꯇꯝ ꯕꯨꯗꯙ ꯑꯣꯏꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯁꯤꯗꯙꯥꯔꯊ ꯀꯣꯅꯨꯡꯗ ꯄꯣꯊꯥꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯃꯍꯥꯛꯄꯨ ꯄꯣꯊꯥꯕ ꯄꯤꯈꯤꯗꯦ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ, ꯑꯅꯥꯕ ꯃꯤꯁꯛ ꯑꯃ, ꯑꯁꯤꯕ ꯍꯛꯆꯥꯡ꯫ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯗꯒꯤ ꯑꯀꯤꯕ, ꯇꯧꯐꯝ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ, ꯀꯣꯅꯨꯡ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯕꯗ ꯃꯍꯥꯛꯅ ꯄꯥꯝꯂꯝꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯎꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯄ ꯄꯣꯛꯂꯤꯕꯅꯣ? ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯅꯕꯒꯤ ꯂꯝꯕꯤ ꯊꯤꯒꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯦꯞꯈꯤ꯫ ꯄꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯂꯣꯠꯄ ꯑꯁꯦꯡꯕꯗꯨꯕꯨ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯤꯔꯦꯞꯁꯤꯕꯨ ꯂꯦꯞꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯨꯞꯅꯇꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯅꯨꯡꯉꯥꯏꯕ ꯈꯪꯅꯕ ꯃꯤ, ꯃꯍꯥꯛꯀꯤ ꯃꯁꯛꯄꯨꯁꯨ
ꯃꯥꯡꯅ ꯊꯥꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯄꯨꯟꯁꯤꯗꯒꯤ ꯃꯥꯏꯊꯤꯕ ꯑꯣꯏ꯫ ꯁꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯑꯃꯗꯤ ꯃꯁꯥꯃꯛꯇ ꯊꯥꯖꯗꯕ ꯋꯥꯈꯜꯕꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯗꯒꯤ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯈꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯏ꯫ ꯕꯨꯗꯙꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯀꯤꯕꯗꯒꯤ ꯆꯦꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯈꯪꯈꯤ, ꯊꯥꯖꯗꯕ ꯑꯀꯤꯕꯁꯤꯕꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝꯕꯨ ꯐꯪꯕꯒꯤ ꯂꯝꯕꯤ ꯁꯦꯝꯖꯈꯤ꯫ ꯊꯥꯖꯕꯗꯒꯤ ꯃꯉꯥꯜꯒꯤ ꯂꯝꯕꯤꯗ ꯃꯁꯥꯃꯛꯄꯨ ꯄꯨꯔꯛꯈꯤ꯫ ꯃꯍꯥꯛ ꯆꯍꯤ ꯀꯌꯥ ꯎꯃꯪ ꯆꯤꯡꯗ ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯑꯋꯥꯕ, ꯑꯅꯥꯕ ꯄꯨꯝꯅꯃꯛꯄꯨ ꯈꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯟꯗꯝꯒꯤ ꯅꯥꯛ ꯅꯛꯁꯤꯜꯂꯤ ꯈꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯆꯃꯝꯅꯕ ꯋꯥꯍꯪ ꯃꯁꯥꯃꯛꯇ ꯍꯪꯈꯤ, ꯄꯥꯟꯗꯝꯕꯨ ꯐꯪꯕꯒꯤꯗꯃꯛ ꯏꯁꯥꯃꯛꯄꯨ ꯋꯥꯍꯟꯕ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ? ꯋꯥꯈꯜꯕꯨ ꯁꯦꯡꯍꯟꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯆꯥꯗꯅ ꯂꯩꯕ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ? ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯑꯁꯦꯡꯕ ꯑꯃ ꯈꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯋꯥꯔꯝꯃꯤ, ꯄꯥꯡꯒꯜ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯏꯪ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯍꯧꯖꯤꯛ ꯑꯩ ꯆꯔꯥ ꯍꯦꯜꯂꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯑꯄꯥꯝꯕ ꯇꯧꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯠꯊꯣꯛꯂꯣꯏ, ꯑꯩ ꯁꯨꯞꯅꯇꯒꯤ ꯌꯦꯡꯒꯅꯤ ꯀꯔꯤ ꯑꯣꯏꯔꯤꯕ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯋꯥꯈꯜ ꯍꯥꯏꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯅ ꯌꯦꯡꯉꯤ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯕꯨ, ꯃꯍꯥꯛꯀꯤ ꯑꯀꯤꯕꯕꯨ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯕꯨ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯑꯂꯣꯟ ꯑꯊꯨꯞ ꯊꯣꯛꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯥꯡꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯋꯥꯈꯜꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯉꯝꯈꯤ꯫ ꯕꯨꯗꯙꯅ ꯍꯥꯏ, ꯑꯃꯝꯕ ꯀꯥ ꯑꯃꯗ ꯃꯩ ꯊꯥꯜꯂꯒ ꯐꯨꯝꯉꯥꯟ ꯉꯥꯜꯍꯟꯕꯒꯨꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯉꯥꯜꯍꯟꯕ ꯉꯝꯈꯤ꯫ ꯃꯇꯥꯡꯁꯤ ꯃꯍꯥꯛꯀꯤ ꯁꯤꯗꯙꯥꯔꯊꯇꯒꯤ ꯕꯨꯗꯙ ꯑꯣꯟꯕ ꯃꯇꯥꯡꯅꯤ꯫ ꯀꯣꯅꯨꯡꯕꯨ ꯊꯥꯗꯣꯛꯈꯤꯕ ꯃꯤꯗꯨ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯨꯝꯕ ꯑꯆꯝꯕ ꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕꯕꯨ ꯊꯤꯈꯤ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯗꯙꯥꯔꯊꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯑꯅꯤ ꯂꯩ, ꯑꯃꯅ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯃꯤ, ꯑꯃꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯁꯥꯏꯑꯣꯟ꯫ ꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯥꯏꯑꯣꯟꯅꯤ, ꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯃꯤꯁꯛ ꯌꯥꯝꯅ ꯀꯜꯂꯤ, ꯃꯔꯝꯁꯤꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯕꯨ ꯅꯝꯊꯈꯤ꯫ ꯄꯨꯟꯁꯤꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯁꯛꯇꯨꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯒꯤ ꯂꯥꯟꯅ ꯊꯥꯖꯕꯕꯨ ꯊꯥꯗꯣꯛꯂꯒ ꯏꯁꯥꯃꯛꯀꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯁꯛꯄꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯕꯨꯗꯙꯅ ꯐꯪꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯉꯥꯜꯅꯁꯨ ꯍꯥꯏ, ꯃꯉꯥꯜ ꯃꯄꯥꯟꯗ ꯅꯠꯇꯦ, ꯃꯍꯥꯛ ꯅꯪꯒꯤ ꯅꯨꯡꯗ ꯂꯩ꯫ ꯕꯨꯗꯙꯅ ꯍꯥꯏ, ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯉꯥꯜꯕꯨ ꯉꯥꯜꯍꯟꯅꯕ ꯍꯣꯠꯅꯧ, ꯃꯔꯝꯗꯤ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯃꯤꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯝꯕꯕꯨ ꯀꯤ꯫ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟ ꯑꯁꯤꯕꯨ ꯁꯦꯜꯐ ꯑꯦꯋꯦꯌꯔꯅꯦꯁ ꯍꯥꯏ, ꯍꯥꯏꯕꯗꯤ ꯏꯁꯥꯃꯛꯄꯨ ꯈꯪꯕꯒꯤ ꯄꯥꯡꯒꯜ꯫ ꯆꯥꯡꯌꯦꯡ ꯀꯌꯥꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯋꯥꯕꯁꯤꯡꯕꯨ ꯌꯦꯡꯂꯒ ꯆꯠꯍꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯕꯨ ꯂꯤꯛꯊꯍꯜꯂꯤ꯫ ꯁꯤꯃꯛ ꯕꯨꯗꯙꯅ ꯍꯥꯏꯈꯤ, ꯐꯥꯎꯔꯛꯄ ꯋꯥꯈꯜꯁꯤꯡꯕꯨ ꯂꯥꯛꯄ ꯆꯠꯄ ꯌꯦꯡꯉꯨ, ꯃꯍꯥꯛꯀ ꯅꯞꯁꯤꯟꯗꯨꯅ ꯂꯩꯒꯅꯨ꯫ ꯁꯤ ꯇꯥꯕꯗ ꯏꯆꯝ ꯆꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯪꯅ ꯋꯥꯈꯜꯁꯤꯡꯗ ꯅꯞꯁꯤꯟꯕ ꯊꯥꯗꯣꯔꯛꯄꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯤꯡꯇꯝꯂꯛꯏ꯫ ꯅꯤꯡꯇꯝꯕ ꯋꯥꯈꯜꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯟꯗꯝꯕꯨ ꯊꯥꯗꯣꯛꯇꯦ꯫ ꯕꯨꯗꯙꯅꯁꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯃꯥꯏꯊꯤꯕ ꯀꯌꯥ ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯅ ꯃꯁꯥꯃꯛꯄꯨ ꯃꯔꯥꯜ ꯁꯤꯖꯤꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯑꯃꯗꯤ ꯐꯠꯇꯕ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯂꯝꯕꯒꯤ ꯂꯥꯛꯏ꯫ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟꯅꯁꯨ ꯃꯥꯏꯊꯤꯕ ꯄꯨꯝꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏ, ꯅꯪꯕꯨ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ, ꯍꯦꯟꯅ ꯑꯀꯟꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯕꯨꯗꯙꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯂꯝꯂꯕꯗꯤ ꯃꯤ ꯄꯨꯝꯕꯗ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯂꯝꯕꯤ ꯇꯥꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯅꯤꯡꯁꯤꯡꯉꯨ, ꯑꯃꯝꯕꯃꯛ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯪꯕꯨ ꯂꯥꯏꯅ ꯑꯃꯝꯕꯗ ꯊꯝꯃꯤ, ꯃꯔꯝꯗꯤ ꯅꯪꯅ ꯑꯁꯦꯡꯕ ꯃꯉꯥꯜꯕꯨ ꯈꯪꯅꯕꯒꯤ꯫ ꯕꯨꯗꯙꯅ ꯍꯥꯏ, ꯅꯪ ꯃꯥꯏꯊꯤꯕ ꯈꯨꯗꯤꯡꯃꯛꯇ ꯍꯧꯒꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯟꯅꯗꯒꯤ ꯅꯪꯅ ꯐꯪꯂꯦ꯫ ꯅꯪꯅ ꯃꯥꯏꯊꯤꯕꯕꯨ ꯅꯝꯊꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝꯗ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯕꯨꯗꯙ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟ ꯑꯃꯠꯇꯅꯤ꯫ ꯃꯥꯅ ꯍꯥꯏ, ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯈꯪꯉꯨ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯗ ꯍꯤꯡꯉꯨ꯫ ꯋꯥꯈꯜꯒꯤ ꯕꯤꯒ꯭ꯌꯥꯟꯅ ꯍꯥꯏ, ꯋꯥꯈꯜꯕꯨ ꯑꯃꯠꯇ ꯑꯣꯏꯕ, ꯍꯦꯟꯖꯤꯟꯅ ꯈꯟꯕꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯒꯤ ꯍꯤꯗꯥꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ, ꯆꯤꯟꯇꯥ, ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯁꯤꯡ ꯈꯟꯕꯗ ꯑꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗꯒꯤ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯀꯤꯕ ꯂꯤꯛꯊꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯋꯥꯕꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯨꯗꯙꯅ ꯍꯥꯏ, ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯂꯥꯛꯄ ꯑꯃꯗꯤ ꯆꯠꯈꯤꯕꯕꯨ ꯌꯦꯡꯉꯨ꯫ ꯁꯤ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯒꯤ ꯂꯧꯁꯤꯡꯅꯤ꯫ ꯁꯤꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯜꯂꯒ ꯊꯝꯃꯤ꯫ ꯁꯤꯕꯨ ꯈꯪꯕ ꯃꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯍꯥꯛꯄꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯗꯦ꯫
Wakalna amata oirabadi nonglei nungsichu phajaba amagum yengi. Wakalna langtaknarabadi phajaraba leisu tingkhang oina iugadabagum khalli. Wakalgi bigyan asibu projection haina khangi. Mapalgi taibang aikoi sakyeng ningsel gumbani. Buddhana hai ahanbada isagi wakalbu hongdo atopasing masa matonda hongdorakani. Yamna awaba laglawdi makku yengu. Pukningda ithil hengalalawdi sor sangna holu. Maithiba phangnarabadi nasamukta wahang hangu. Si aigi aroibara natraga ai anawa lambi. Simak wakalbu ngambani. Simak asengba mai pakpani. Ngasi bigyan naso Buddhana chahi lising kaya mangda hairamba buhai. Wakalna mi amabu asengba makna khallibagum kaigumba ama oheli. Mai pakali natraga maithi heli. Phattaba wakal potha pide. Afaba wakal ing chikpa tangdu laitaba punsi ama phangali. Karigumba thodo ama matam pumbada lengdana leite mak lai amuk chatki. Mapagi oiba taibongbo ngambagi mahutta nangi nungi ing chikpabu hana phangu. Maramdi mi khudingmakta Buddha tumduna lei. Mak hawatpagi honari. Maram sina ngayag lepo sor sangna honthau. Ningsungo awaba nangi yengnaba nate. Nangbu takpi tambibo ojani. Nangbu mangal pibagi lakpani. Mangal amambadana hiena ngali. Ngasigi warisina punsida thauna pangal lawsing haplagadi warisiga mari lenaba wahai khara comment haibiramo. Yening mairana makhatana sigumba video ataisu semhaninglabadi channel sigi video ataisu soidana yengbiyo thagachadi.